Leingakna Athubada Semgat Sagattuna Khutsinnaragani HAINA Chief Minister YUMNAM KHEMCHAND FONGDOK-KHRE Board of Governors amadi Senate of National Institute of Technology Manipur Senduna Palace Compound Leiba City Convention da Pangthokiba Institute asigi Tarahumdo Shuba Convocation Thorum Aduda NIT Manipur gi Board of Governors ki Chairperson Bajrang Lal Bagra NIT Manipur gi Director Professor DVLN Somayajulu Yauna Institute asigi Registered Professor Faculty Member Staff amadi Mahiroi Kayana Sarukyaki Thoromaduga Mari Lenana Chief Minister YUMNAM KHEMCHAND Haikibada NIT Gumba National Importance Soiraba Institute asina State asibu wapangal kanba state ama ohenbada chauna mateng oiregani ngasi institute asidagi tongan ba field da degree fanglaba mai paklaba mahiroi singna Manipur amadi leibag asi sakti leiba leibag ama ohenaba honabiu Leibag asida kumjal lisingani nifutaret fawbada Viksit Bharat amadi Viksit Manipur ama ohenbada ngasi graduate oirba mahiroi singna angamba thodang lobiu Leingak ki maikei kisu angamba mating pangjuge NIT Manipur gi permanent campus ama oinabagi mafam ama Manipur Leingak na Athubada piragani haina Chief Minister na lauthokhi ngasi ki convocation thoramda BTech ki mahiroi chaniga taruk MTech ki mahiroi kuntraga nipan MSc Kunmari amadi PhD Kuntra Mathoi Punna Mahiroi Chaniga Maudraga Mapan degree certificate sing Lanthoki. Masigi Matakta Tongan ba subject sing da overall best graduating takraba Mahiroi Tarukta Institute Gold Medal amadi Chairman Gold Medal su Khutsinnaragani. आपकी NIT वहाँ पे मतलब बच्चों को सिखा रहा है I have seen the infrastructures जो आपकी जो मैनेजमेंट तो मेरे को बहुत खुशी हुआ तो मैं कह सकता हूं जल्द से जल्द आपकी जमीन होगा वो सिर्फ आपकी नहीं है सारा हिंदुस्तान का है सारे स्टेट की प्राइड है ये सिविल इंजीनियर से लेके इलेक्ट्रॉनिक इंजीनियर then computer science, then all science subjects आप सिखा रहे हैं तो 2047 की विकसित भारत अगर अपना युवाओं को हम तैयार नहीं करेंगे तो मोदी जी की सोच और ड्रीम पूरा थोड़ी कर सकेगा So this is our challenge to give land to NIT at the earliest possible. NIT Manipur ki akhanaba thodang yam chawng lei batang chatharatuna North East region sida NIT Manipur ki higher technical education ki primary institute singi marakta ama oibang amai NIT Manipur ki say permanent campus tu ki matang da aina thamjagi bu wafam duni udu soidana Athuba matamda ai honorable MA legatana jaraga ai magi kendra da leibani da madu matau pangthokna ba ai hona jagani da loina ayana thamjani musi asigi